Mamangaygi matam amada yamna chawba mi yamna taba leibak ama leirami. Leibak asida khagema kauba ningthau ama palami aduga mahaki nupina sanarei kaubi. Leibak asida leiba praja miyambo ningthau asina yamna nungsirami aduga leibaki phanabata tawrami. Magi asigum matau asina ningthau asibu praja miyamnaso yamna penjarami. Aduga machi khudingi praja miyamnaso asumna wari hekek sanarami. Ibo, handaki aikoigi ningthau asidi haidana kanade he. Phakre. Mahakum phaba, mahamu praja miyamgi khanba ningthaudi. Handaki mapok asida ani suna phanglaroi. Aduga, Maharani ibema sina maron ama phariba. Aidi makoi ani ase, aikoi leibak asigi isori hainabu khalibanine. Khura, adugi wabudi aikoisu ningthau Maharani ani sigi matau asida pemen khraduna taibang sema mapu mangonda. Makoi anibu kuina punsinung sangna hinganbiyu haina thauninjaribani. Nakhoigi wado tabada aisu nungai ni he. Hauji, aikhoigi leibak asida paliba ningthau asibu pokpiba mapa ibungo adusu phabada hainaraklibani. Adubune, mapa ibungo adudagidi macha sina saruk tara hena dum phakre wani. Hoi khura, adubudi aphaba pambigi mahaidi phana adumak pali hainabaduni. Asumna leibak asi yamna ingna chikna panba ama haibadu oirami. Adubu yamna nungaitriba wafam amana. Asuk yamna phakraba pukchen chawkraba ningthau khagema sigi macha mata leijaramdi. Maram asina khagema amadi sanarei matam chupada wakhan nungaitana leirami. Makhoi anisu maiba maibi phanayan tanarabasu arimbata taduna leirami. Aduga makoi anigi macha mata yaudaba asina leibak praja miyamnaso ningthaugi chada nauda asi mutkiba tari khanbada makoisu wakhan yamna wanarami. Aduga nakan amaromdana leibak asi magtada yamna luna tinajabi Leishabi ahum khaksu leirami. Makoi ahungi mamingna Linthoi, Laija amadi Thoinu kawi. Linthoi amadi Laijadi masak yamna phajai aduga Thoinudi masak adu yamna thirami. Thoinu asi kayamuk yamna thibagi haibabu numidang amam athengdadi mahaki masak adu ubada saroi ngaroi thokle haina miyamna kinaba phauba yaunaribani. Maram asidagi khun aduda leiba pakhang nahasingna masak matau phajabi Linthoi amadi Laijatabu yamna pamnarami. Masak matau phajabana maram oiduna Linthoi amadi Laija khun aduda maming yamna chatlami. Masak matau phajaba Jungpiran charaba amadi maran mathum yamna leiba pakhang kayana makoi anibu luhongnaba haiba laklami. Adubu makoi aninadi lakliba pakhang mayam adubu amata pamlamdi nungsidi haiduna luhongbagi wafam khudingma kanthokduna thamlami. Nongma khul adugi yamna paisa paiba lauksan chaba nupa amagi macha nupa khaba kauba yamna pongjaba mamangare haina khanjaba nupa amana Linthoi amadi Laija animakpo mahaki nupi oinaba hainabiyu haina mapada haijarami. Baba, ngasi na cha babada wafam khara haijageba. Karino ne? Icha na haninglibadubo. Hayo. Ipada ne. Chingadana hita hayo. Kano ne baba. Aikoi kula sida leibi masak matau yamna phajabi Linthoi amadi Laija harib Leishabi ani ase. Nachadi yamna pamjaruri. Aduna yarabadi pabana nupi ani asibu nachaga luhongbinaba haiduna amukta hainabiyu joba. Machagi wadu tabada mama ibemba tathot adu yamna ngakna machada hairei. Kaino ibungo? Nupibu amakhaksu natana animakpu hekta kamanya haidoribano ne? Ha, adugumba manchokpang naidaba thabak ado tawganuko nang. Hera mama, karino ne? Nangsu ichana pamlabadi pamlaydana kaino. Nupa haibasidi taragi mapunini. Adunane, ichana lawningma nupi kaya na lawsano. Mapa aina yari. Aina loinamak yanaba hainagani. He. Kulasidabu tondon aigi imaw oigi hairubada. Yarak loidaba mi amata layte. Nakhoigi napan na chagi haunabi. Napan kaba mi usitaba mo matawado. Miyam na ne, karisu nung sibiroi ko. Ha aidi haibidi hairibasini. Makhoi pabong, nupi haiba chaprabu. Hanu thangdane, nasasagalado teklaga hanjaraksani ko. As,
ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯁꯤꯜꯂꯛꯏꯍꯦ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯣ? ꯅꯨꯄꯤ ꯍꯥꯏꯕꯕꯨ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯅꯤꯃꯛꯄꯨ ꯀꯅꯥꯅ ꯍꯥꯏꯕ ꯆꯠꯅꯒꯦ? ꯇꯧ ꯅꯣꯏ ꯅꯄꯥꯅꯆꯥꯅꯦ ꯃꯥꯟꯅꯔꯒꯅꯦ ꯂꯣꯏꯅꯃꯛ ꯍꯦꯛ ꯁꯤꯜꯂꯨ꯫ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯖꯔꯣꯏ꯫ ꯑꯐ ꯐꯠꯇ ꯅꯣꯏ ꯑꯅꯤꯅ ꯂꯣꯏꯅꯃꯛ ꯄꯨꯅꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯊꯣꯠ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯆꯥꯁꯤꯗꯤ ꯅꯪꯒꯤ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅꯅꯦ ꯂꯣꯏꯅꯃꯛ ꯐꯅꯕ ꯁꯤꯟꯒꯦꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯃꯇꯝ ꯈꯔ ꯈꯛꯇꯪꯗꯤ ꯉꯥꯏꯈꯣ꯫ ꯑꯗꯨꯒ ꯏꯕꯣ, ꯅꯪꯁꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯎꯗꯅ꯫ ꯑꯗꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯊꯕꯛ ꯑꯁꯦ ꯈꯔꯗꯤ ꯂꯥꯏꯅꯗꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯑꯩ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯥꯕ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯅ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯕꯨ ꯂꯧꯔꯒ ꯈꯥꯕꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯂꯤꯟꯊꯣꯏ, ꯂꯥꯏꯖ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤꯗ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯌꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯩꯅ ꯍꯦꯛꯇ ꯂꯧꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯇꯥ ꯈꯥꯕ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯇꯥ ꯈꯥꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯇꯥ ꯈꯥꯕ, ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥ ꯉꯥꯡꯕꯗ ꯈꯔꯗꯤ ꯕꯦꯕꯥꯔ ꯂꯩꯅ ꯉꯥꯡꯕꯁꯨ ꯇꯝꯕꯤꯌꯨ꯫ ꯍꯩꯃꯥ, ꯂꯤꯟꯊꯣꯏ, ꯂꯥꯏꯖ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯂꯩꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯀꯣ ꯅꯈꯣꯏ ꯑꯅꯤ꯫ ꯇꯥ ꯈꯥꯕ, ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯅꯪꯅ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯣ? ꯑꯗꯨꯒ ꯅꯪꯅ ꯁꯦꯟ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯅꯤ ꯈꯜꯂꯤꯕꯗꯣ? ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯗꯧꯕ ꯂꯩꯇꯦ꯫ ꯂꯤꯟꯊꯣꯏ, ꯅꯁꯛ ꯐꯖꯕꯒꯤ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯅ ꯂꯧꯕꯤꯗꯧꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯥ ꯈꯥꯕ, ꯋꯥꯔꯧꯕꯤꯅꯨ, ꯑꯩꯗꯤ ꯇꯥ ꯈꯥꯕꯗ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯨꯔꯣ꯫ ꯇꯥꯕꯤꯔꯦꯗꯅ ꯇꯥ ꯈꯥꯕ, ꯀꯥꯟꯅꯔꯔꯣꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯉꯜꯂꯤꯉꯩꯁꯤꯗ ꯌꯦꯡꯕꯤꯍꯧꯕꯅ ꯌꯥꯝꯅ ꯐꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯄꯤ ꯐꯪꯗꯕꯁꯨ ꯌꯥꯏ꯫ ꯈꯥꯕ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯣꯟ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯅꯈꯣꯏ ꯑꯅꯤꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯅ ꯂꯤꯟꯊꯣꯏ, ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯏ꯫ ꯉꯁꯥꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯕꯗꯤ ꯃꯁꯤ ꯃꯉꯥꯏꯗꯅ ꯃꯈꯣꯏ ꯅꯨꯄꯥꯅꯒ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕꯒ ꯌꯥꯄꯣꯟꯇꯦ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥ? ꯍꯣꯏ, ꯃꯥꯅꯦ ꯏꯇꯥ꯫ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛ ꯃꯇꯧꯗ ꯃꯔꯟ ꯃꯊꯨꯝꯗ ꯋꯥꯠꯇ꯭ꯔꯕ ꯅꯨꯄꯥ ꯀꯌꯥꯅ ꯍꯥꯏꯕ ꯐꯥꯎꯕꯗ ꯏꯕꯥꯅꯤꯅ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯤꯟꯐꯥ ꯃꯥꯟꯕ ꯃꯥꯅ ꯍꯥꯏꯕꯗꯒ ꯑꯩꯈꯣꯏꯅ ꯌꯥꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯩꯃꯥ, ꯑꯍꯣꯏꯕꯒꯤꯁꯨ ꯇꯥ ꯈꯥꯕꯁꯦ ꯇꯤꯟꯐꯥꯗ ꯇꯤꯟꯐꯥ ꯍꯦꯛ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯏꯇꯥ ꯅꯪꯁꯨ ꯐꯖꯅ ꯃꯥꯅꯕꯨ ꯃꯃꯤꯡ ꯊꯣꯟꯕ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯋꯥꯈꯜ ꯃꯥꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯥꯗꯤ ꯃꯁꯛ ꯊꯤꯕꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯔ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯂꯥꯏꯖ, ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ, ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯅꯨꯄꯥ ꯀꯌꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ?
ꯀꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯄꯥꯅꯣꯕ? ꯏꯇꯥ ꯊꯣꯏꯅꯣ, ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ, ꯃꯤꯗꯒꯤ ꯈꯔ ꯇꯣꯞ-ꯇꯣꯞꯅ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ. ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯨꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ. ꯀꯔꯤꯅꯣ? ꯑꯗꯨꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣꯍꯦ? ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯗ ꯂꯩꯔꯨꯅꯤ ꯍꯥꯏꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯒꯤꯗꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ. ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯂꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯐꯪꯂꯣꯏ. ꯅꯈꯣꯏ ꯑꯅꯤꯅꯦ ꯅꯨꯄꯥ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯅ ꯊꯨꯡꯖꯅꯤꯀꯣ. ꯋꯥꯁꯦ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ. ꯂꯤꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯄꯥꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯇꯝꯄꯥꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯂꯤꯟꯊꯣꯏ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯂꯣꯏꯔꯦ ꯏꯃꯥ. ꯏꯃꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ? ꯆꯥꯛ ꯑꯁꯦ ꯊꯤꯖꯔꯛꯂꯒꯦ. ꯂꯥꯝꯗ꯭ꯔꯤꯗ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ. ꯅꯪꯅ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯇ꯭ꯔꯕ, ꯃꯔꯟ ꯃꯊꯨꯝꯅ ꯄꯩꯕ ꯃꯈꯩ ꯂꯩꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯅꯦꯍꯦ? ꯂꯩꯔꯕꯗꯤ ꯏꯃꯥꯗꯅꯦ ꯏꯀꯥꯏꯒꯅꯨ, ꯁꯦꯡꯅ ꯍꯦꯛꯇ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ. ꯅꯪꯕꯨ ꯏꯃꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯐꯝ ꯈꯪꯅ ꯊꯥꯖꯔꯝꯕꯗꯣ ꯄꯥꯝꯃꯤꯅꯦꯍꯦ. ꯑꯁ ꯏꯃꯥ, ꯅꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ. ꯑꯗꯨꯒ ꯏꯃꯥ, ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯂꯣꯏ. ꯂꯩꯇꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯐꯔꯦ. ꯏꯃꯥꯅ ꯏꯆꯥꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯅꯪꯕꯨ ꯊꯥꯖꯔꯒꯦ. ꯑꯗꯨꯕꯨꯅꯦ, ꯏꯃꯥꯗꯤ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯈꯥꯕꯗ ꯑꯣꯏꯅ ꯅꯪꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤꯅꯦ. ꯈꯥꯕꯅꯁꯨ ꯏꯃꯥꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯏꯃꯥꯗ ꯁꯥꯔꯛꯂꯤꯕ. ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ. ꯏꯃꯥ, ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ. ꯑꯩꯗꯤ ꯈꯥꯕꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ. ꯃꯁꯛꯅꯦꯅ ꯇꯤꯟꯐꯥ ꯃꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯑꯩ ꯄꯥꯝꯗꯦ. ꯌꯥꯔꯦ ꯏꯃꯥ, ꯑꯩꯒꯤꯅꯦ ꯅꯨꯄꯥꯒ ꯑꯝꯇ ꯈꯟꯕꯤꯔꯅꯨ. ꯑꯩꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ. ꯃꯁꯥꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯃꯤꯅ ꯄꯥꯝꯅꯔꯤꯕꯁꯦ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕꯗꯨꯕꯨꯅꯤ. ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯏꯃꯥꯗꯤ ꯉꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯅꯪ ꯏꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ. ꯏꯃꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤꯅꯦ, ꯅꯪꯀꯣ ꯈꯥꯕꯗ ꯂꯩꯈꯤꯕꯅ ꯌꯥꯝꯅ ꯐꯒꯅꯤꯀꯣ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯈꯜꯂꯨ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯄꯥꯛ ꯑꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯁꯨꯃꯥꯏꯅ ꯏꯇꯥ ꯂꯥꯏꯖꯗꯁꯨ ꯊꯣꯛꯂꯝꯒꯗ꯭ꯔꯥ? ꯑꯁ, ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯐꯝ ꯍꯦꯛ ꯈꯪꯗꯦꯗꯀꯣ. ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯂꯤꯟꯊꯣꯏ, ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯇꯨꯔꯦꯟ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯂꯤꯟꯊꯣꯏꯗꯤ ꯉꯔꯥꯡꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯅ ꯃꯇꯥ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ. ꯏꯇꯥ, ꯀꯩꯗꯧꯔꯒꯦ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯇꯥ, ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯇꯥ ꯈꯥꯕꯒ ꯂꯨꯍꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯥ ꯈꯥꯕꯗ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯒꯅ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯊꯤꯖꯅꯕ ꯏꯃꯥꯅ ꯑꯩꯉꯣꯟda ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗꯪ ꯄꯤꯔꯤꯕꯁꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯒꯅ ꯑꯩꯁꯦ ꯇꯥ ꯈꯥꯕꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯤ. ꯍꯩꯃꯥ, ꯏꯇꯥ, ꯑꯗꯨꯒꯤꯔꯣ? ꯏꯇꯥꯅ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯤꯕꯗꯨꯕꯣ? ꯑꯗꯨꯒꯤꯕꯨ ꯋꯥꯔꯨꯅꯨ. ꯏꯇꯥ, ꯅꯇꯥ ꯂꯥꯏꯖ ꯂꯩꯔꯤꯉꯩꯗ ꯏꯇꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯇꯧꯕꯤꯒꯅꯨ. ꯅꯇꯥꯅꯅꯦ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯦ. ꯃꯗꯨꯒꯤ ꯇꯥ ꯈꯥꯕꯗꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ. ꯃꯥ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯧꯔꯤꯅꯦꯀꯣ. ꯐꯩ, ꯃꯥ ꯈꯪꯒꯅꯤꯕ. ꯂꯥꯏꯖꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯏꯇꯥ ꯂꯤꯟꯊꯣꯏ, ꯑꯩꯗꯤ ꯅꯣꯏ ꯃꯥꯅ ꯁꯤꯜꯂꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ. ꯇꯥ ꯈꯥꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ.
ꯑꯇꯣꯞꯄ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯃꯉꯣꯟꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤ ꯈꯜꯂꯤ ꯅꯇꯥ ꯑꯩꯗꯤ ꯏꯇꯥ ꯊꯣꯏꯅꯣ ꯅꯨꯡꯁꯤꯕꯕꯨ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯃꯤ ꯈꯔꯅ ꯃꯔꯟꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯃꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯗꯨꯅꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯂꯤꯟꯊꯣꯏ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯁꯦ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯏꯖꯥ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥ ꯇꯝꯄꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯕꯗ ꯇꯝꯄꯥꯛ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯇꯝꯄꯥꯛ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯝꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯕꯦꯝꯃ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯌꯦꯟꯗꯦꯝ ꯁꯧꯒ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯄꯥꯜꯂꯤꯕꯁꯤ ꯍꯦꯛꯇꯨꯅ ꯌꯣꯟꯅꯕ ꯁꯦꯝꯂꯝꯂꯤꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯁꯦꯝꯕ ꯌꯥꯎꯔꯛꯀꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯏꯃꯥꯅꯕꯨ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯂꯥꯏꯖꯗꯤ ꯑꯆꯨꯝꯕꯗ ꯍꯥꯏꯕꯅꯤꯀꯣ ꯇꯝꯄꯥꯛ ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯈꯔ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯂꯥꯏꯖ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕꯕꯣ ꯅꯃꯥꯗ ꯍꯦꯛꯇ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯍꯥꯏꯖꯔꯒꯦꯀꯣ ꯏꯃꯥꯅ ꯂꯤꯟꯊꯣꯏꯕꯨ ꯊꯥꯖꯅꯕ ꯇꯧꯔꯤꯕ ꯇꯥ ꯈꯥꯕꯗꯣ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝꯅ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯗꯕ ꯃꯤꯔꯦꯝ ꯌꯨꯊꯛꯄ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯅꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯀꯩꯊꯦꯜ ꯊꯣꯛꯄꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯑꯗꯨꯒ ꯅꯆꯥ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯀꯥꯔꯟꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯏꯃꯥ ꯑꯗꯨꯅ ꯏꯇꯥ ꯂꯤꯟꯊꯣꯏꯕꯨ ꯃꯉꯣꯟꯗ ꯊꯥꯖꯕꯤꯒꯅꯨ ꯇꯝꯄꯥꯛ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯥꯕꯕꯨ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯏꯆꯥ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯗꯣ ꯑꯩꯅ ꯀꯩꯊꯦꯜ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯐꯥꯎꯕ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯔꯦ ꯐꯔꯦ ꯏꯆꯥꯅ ꯅꯃꯥꯗ ꯇꯝꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯈꯪꯗꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯅꯕ ꯁꯤꯜꯂꯨꯔꯤꯕꯅꯤ ꯍꯣꯏ ꯃꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯕꯅꯤꯅ ꯇꯥ ꯈꯥꯕꯗ ꯏꯇꯥꯕꯨ ꯊꯥꯖꯕꯤꯔꯅꯨꯀꯣ ꯈꯥꯕꯗꯒꯅꯦ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯃꯣꯏꯒꯨꯝꯕ ꯅꯨꯄꯥꯗ ꯏꯆꯥꯁꯦ ꯂꯩꯈꯤꯗꯧꯕꯒꯤ ꯁꯔꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇꯅꯦ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯂꯤꯟꯊꯣꯏ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ ꯂꯥꯏꯖꯁꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯕꯨ ꯀꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯆꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯆꯠꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩꯖꯕ ꯃꯁꯤꯕꯨꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯍꯦꯛ ꯄꯨꯟꯈ꯭ꯔꯕꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯍꯦꯛ ꯀꯤꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥ ꯑꯃ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯝꯗꯦ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯈꯥꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯤꯟꯊꯣꯏ ꯂꯥꯏꯖ ꯅꯈꯣꯏꯗꯤ ꯉꯥꯏꯈꯣ ꯂꯥꯏꯖ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯅꯦ ꯇꯝꯄꯥꯛꯇ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯑꯁꯦ ꯂꯩꯈꯥꯗ ꯇꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯇꯥ ꯈꯥꯕ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯆꯨꯝꯕꯇ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯂꯥꯏꯖ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯨ ꯀꯥꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕꯗ ꯀꯅꯥꯅ ꯀꯟꯗꯧꯔꯤꯒꯦ ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯇꯥ ꯈꯥꯕ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯋꯥ ꯉꯥꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯈꯪꯃꯜꯂꯛꯇ꯭ꯔꯕꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯈꯟꯕ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯦ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯅꯪ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯊꯍꯜꯂꯨꯔꯣ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯇꯤꯟꯐꯥ ꯃꯥꯜꯂꯤꯕ ꯅꯁꯛ ꯑꯗꯣ ꯀꯥꯛꯐꯩ ꯑꯣꯏꯅ ꯃꯥꯜꯂꯛꯀꯅꯤ
ꯑꯗꯨꯅꯦ ꯇꯥ ꯈꯥꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯅꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯂꯞꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯥꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯍꯣꯏꯒ ꯊꯪꯅꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯣꯡꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯎꯃꯪ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥ ꯀꯩꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯣꯟꯕ ꯉꯝꯕ ꯂꯤꯟ ꯅꯤꯡꯊꯧ ꯑꯃ ꯄꯥꯟꯗꯨꯅ ꯂꯤꯟꯒꯤ ꯂꯩꯕꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯤꯟꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯟ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯣꯞꯄ ꯂꯤꯟꯁꯤꯡꯒ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯨꯝꯕ ꯂꯤꯟ ꯅꯨꯄꯤꯁꯤꯡꯒ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯂꯝꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗꯨ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯤꯟꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯂꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯆꯠꯄ ꯇꯨꯔꯦꯟ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯏꯁꯤꯡ ꯁꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯩꯕ ꯂꯤꯟ ꯑꯆꯧꯕ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯟ ꯑꯗꯨꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯟ ꯑꯗꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯂꯤꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯥꯝꯖꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯞꯅ ꯏꯔꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯁꯨꯝꯃꯛ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯤꯟ ꯑꯆꯧꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯂꯤꯟ ꯅꯨꯄꯥꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯁꯤꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯑꯗꯨꯃꯛ ꯀꯥꯈꯠꯈ꯭ꯔꯦ ꯂꯤꯟ ꯅꯨꯄꯥꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯅ ꯎꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯑꯇꯣꯞꯄ ꯂꯤꯟ ꯅꯨꯄꯥꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯧꯅ ꯂꯩꯅꯕꯁꯤ ꯄꯥꯝꯕꯅꯤꯅ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯠꯃꯤꯟꯅꯗꯨꯅ ꯌꯦꯡꯅꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯤꯟꯊꯣꯏ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯝꯖꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯕꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯤꯟ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯅꯤꯁꯦ ꯂꯧꯕ ꯌꯥꯔꯅꯤ ꯍꯥ ꯏꯇꯥꯎ ꯀꯔꯝꯅ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯦ ꯏꯕꯥꯅꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯣꯏꯕꯨ ꯂꯧꯖꯒꯦ ꯍꯥꯏꯔꯨꯔꯕꯗꯤ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯏꯕꯥꯅꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯀꯃꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯂꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯕꯥꯅꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯂꯤꯟ ꯑꯃꯗꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕꯁꯨ ꯉꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛꯇꯗꯤ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯁꯤ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯏꯅꯤꯡꯊꯧꯅ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ ꯏꯍꯦ ꯑꯗꯨꯕꯨꯗꯤ ꯀꯃꯥꯏꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯔꯛꯀꯗꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯏꯅꯤꯡꯊꯧꯗ ꯌꯥꯝꯅ ꯀꯟꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯁꯤꯜꯂꯨꯁꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯏꯇꯥꯎ ꯃꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯂꯤꯟꯊꯣꯏ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯂꯥꯛꯆꯔꯤꯌꯦ
Kari leire. Nakoi anina aigi nakta lakpadi kari hainingi. Iningthau. Aikhoina lakchabagi maramdi nanai aikoi anina thangnabada leiba turen asida chatlubada yamna masang matau phajarabi taibang miyoiba nupi ani khak thainajarai. Makhoi anibu nanai aikoi anina yamna pamlure. Aduna iningthauna yaragadi aikoi anibu taibang miyoiba oina matam kharadang oirabasu oihanbiyuba. Kari haiba. Hai madu yaroi. Lina taibang miyoiba onduna nupi lawba haiba adudi yaroi ni hei. Nakoi anina nupi thige hairabasu mafam asida leiriba lin nupi masang matau phajarabi kaya ama leiri. Makhoi sing asidagi oina khanduna luhongugo. Iningthau nanai aikoi ani lin nupi lawba pamjade. Lin nupi singina tawribasina maron ama susa kambi ngaktuna tawi. Adubu aikoi anidi taibang miyoiba ni lawjage. Hai madu yaroi haibani ni hei. Chalo aigi madam manghanganuko. Nakoi anina hariba wado taibang dadi laraduna namangda phawba mangnunuko. Lin nupa ani dudi lin ningthauda makhoina haijabadu yabiraktabaduda makoi ani yamna ningba kaina tuminna adumak chatkirami. Mathanga numita mukkasu makoi ani ningthaugi manata laktuna amuk hana haijarami. Matam asidasu lin ningthau adunadi makoi anigi wafam adubu yaba kauba leiramdi. Makoi anina hanjin chattuna kayarak hairami adubu lin ningthau aduna sungya yabiraklamdi. Kona thangda makoi anina haimanba aduda lin ningthau adusu khangba ngamdra male. Makoi anigi maithongda nungaitabagi mami tabadu ubada nungaitabadagi makoi anina haibadu yarami. Aduga lin ningthau aduna amuk hairami. Phare nakoi anina taibang miyoiba oninglabadi olhalage. Adubu nakoi ani taibang miyoiba onduna nupi ani dubu lawraba matungda polakadaribana chado aikhoigi kanglum asida tilhangadabani. Aduga angang aduna aikhoigi lam asigi ningthau oigadoribani. Aduga atopa wafam amana taibang miyoiba ole haidunasu nakoi ani ase lingi kanglumta chalibani haibasidi matam chupada kawganuko. Aine pigadariba sakti asina nakoi anibu mi onduna adum lehenba ngamloi. Masidi matam kharadangi oina mi onba ngamgadoribani. Aduga hariba matam adu loibaga amu mafam asida lin onduna halakadabani. Lin ningthauna haiba wasing adu lin nupani dusu loinamak yarami. Aduga makoi ani lin ningthaugi mapandagi masang matau phajaraba taibang miyoiba nupa onduna ngasi nupi aniduna toina lakpa turen aduda laklami. Makoi ani turen aduda yaubaga matang chana linthoi laija ising sokpasu thoraklami. Makoi animag turen adugi torbanda mayoknana hek thengnaruri. Hana nupa matabu hana yengludrabi linthoi laija nupa ani adu lin nupa ani dugi phajaraba saktam chung phiran charaba saban adu ubada makoi anigi thamoida nungsiba phawrami. Adubu makoi ani kari suthoina henadi khanjillamdi. Aduga makoi anigi thokpa turen adudagi ising soktuna chatnaba tawrami. Lin nupa ani dusu makoi anigi matung inaduna adumang laklami. Matau aduda lingthoina laijada tapna chiron tawduna hairami. Ita laija masigi nupa ani sidi karaidagi oirajana masak matawdi adum yingba yai. Ado makoi anigi se ibanigi tungasum inarakpa mali. Hoita masaki hairurabadi makoi ani se haininga leitana phajai. Ado aikhoi khungi midi mandi atoba khundagi mali. Ado makoi anigi se ibanida kainoma hainingmadi mandro. Asumna wari sana lakpada linthoidu uhogdabadagi makhong adu nungamane sujinduna khudi thirami. Aduga magi makhong adusu ithoklammi. Aduga hairei ayunma aigi siredana khong sisu itho mali. Haima ita ithoene side masigi nakanda leiriba numpak asida ngahektang phamuse. Linthoi makhongnu sokpaduna yamna narami. Aduda mahaksu nakan aduda leiriba nung amagi mathakta phamlammi. Aduga laijana linthoigi makhong asokpaduda I thoklibadu khaknaba haiduna tera paibimana kharasu naikhaiduna thombirami. Adubu linthoigi makhongna thokliba I adudi khau haibadi yaramde. Masidagi upai leitraduna manang nakpaduada kana leibage haina yenglaklami. Matang aduda linupani duna sangsilaktuna linthoigi asokpadubu yenglammi.
Lin nupaduna Linthoi bu pamjaba aduna Linthoi da tapna hairaki. Ichan, nangi khongse iyam thoi. Ado nangi iyase khaknaba ai tawbige ko. Ado nangi khongdo ai amta soke. Aina harisibu nang lana lawyu jala. Yani ibung. Masidagi Linnupa aduna Linthoi gi makhongdu tapna soktuna machinda mantra khara sonduna asokpadubu phalami. Matawadu ubada Linthoi amadi laijadi ngakpana loirami. Aduga wakhandasu asumna khanki. Natragana matik mayai leiba miyoi ama oira jalani. Asumna khanna haujikdi makhoi anigi thamoidasu nupa anidubu yamna nungsiba ama phauраklami. Nupa anidunasu makhoi anigi phajara masak adu ubada hena mukasu nungsiba hengalaklami. Aduna Lin nupa aniduna matamang hanba tawdana nupi ani aduda hanglai. Ichan, nakhoi anigi mingbu kari kaubage? Aigina Laija, adugi ta sigina Linthoi kawi. Ado ibung hoigidi kay ming kauge. Akhoi nigi mingbudi aigina tombo kawi. Aduga itawgina nganba kawi. Ado ichalanibu masi kuna sidagira. Mane ibung, akhoi khula sidagini. Ado ibung hoidi karaidagino. Akhoi gi khula sigi midi mandi. Aduga hana muktasu ukhidri. Hoi, akhoi budi khula sidagi nati. Akhoi di atoba kuna madagini. Aduga akhoi ni se maibani. Mafam asida lam yengbu oina sum kuthorakpani. Asumna makhoi wari kaya ama sanarami. Linthoi, Laijasu, nupa aniduga wari sanabada yamna nungairami. Numit asidagi Linthoi na tompoka nungsinarami. Aduga Laijana nganbaga nungsinarami. Makhoi mari nungti numit khudingi unarami. Aduga nupa aniduna Linthoi amadi Laijabo makhoina amukta udriba phajara mafamda pudunasu yenghanbirami. Masina pi aniduna Linnupa anidubo nungsiba hena phaurami. Aduga Linthoi hoigi leiba aduda leiba ana ayek sing adubusu tompok amadi nganbana chattuna makhoigi anabadu phahalami. Khun adugi miyamnasu makhoi anibu yamna phaba maiba ama oina launarami. Khul adugi mipum khudingmakna tompok amadi nganbabo yamna nungsinarami. Asiguma mataw asida yamna ngakchaw thekpa Linthoi amadi Laijada ngaujaba khabadi mapum tipa makhai sauninglami. Aduga mane hena sauninglibadi Laijamadi Linthoi ani asi tompok amadi nganbaga nungsinakre khanbadani. Nongma makhoi marina wari watai saduna leirami. Tanja asida khabadu yamna sauna makhoi marina phamliba adugi manata sangsilaktuna Linthoi amadi Laijada hairaklami. Linthoi, Laija, ai nakhoi anida wamta haigi. Ta khaba kariwa oirabano. Nakhoi anina kanano karino khangdaba nupa ani siga loina dunata leiribadu karigino. Mathong maram khangdaba miyoiga nungsinadoi sarukpudi. Namina nakhongna uba aingonda oina leibana phaniko. Asigumba mathong maram khangdaba mi asida leiruraga matu macha leiraba. Nupi thiba nupa oramlabadi napunsido mangjani. Adunani. Aidi yamna muna khanjau haribasini. Ta khaba aikhoi anina nungsinaribase nangumba nupi nahada jopa nupi da chagat yana tauba chagalai juba nupa nati. Nangnane awot apamu sajilaktrabasu yarani. Aikhoi nane makhoi anise masak yamna muna khanglabagi tungda nungsinajabani. Masida nangna khoigidamakta karisu wabiyu haidi. Mani ta khaba nangbu aikhogi kanano. Nangnasu yamna itaga aigi lambida yelibasibu karigino. Ta khaba nang yam thona chakro. Chalo saidane kuina leirano. Nakhoi anigise nupa anisi yawi haina kibaga khangdrene ko. Yengu yeng. Haujikna aine kari tawrakke haibado. Tu ubra. Aine purakliba masama u pharaba nupa singase. Nakhoi anibu ngasidi aine phanaba haiduna sen piraga netuna puraklibani. Aduga haujik aina nakhoi anibu phaduna pubada. Nakhoi nungsinajariba nupasing asina kari tawba ngamgadoribano. Masidagi tompona yamna sauna khumlai. Nasaidagi tage haina tabani. Adubu taba ngamdri. Aikhoi sibu miyoina udabagi wanine. Nangna khalibado. Aikhoi ni se yamna pangdaba nupa ama oina ubro. Kaishu laitraba nangna aikhoi nungsinajariba nupising asibu phaduna pukhraga aikhoina tumina yengduna leihogani khanbro.
ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯈꯪꯅꯔꯛꯇ꯭ꯔꯕꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯨꯕꯨ ꯅꯨꯄꯤ ꯃꯥꯡꯗ ꯑꯀꯟ ꯑꯊꯧ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯥꯏꯕ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯈꯨꯟꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯍꯦꯛꯇ ꯀꯣꯏꯅꯁꯦ ꯍꯥꯏꯅ ꯍꯧꯖꯤꯜꯂꯤꯕꯅꯣ ꯅꯠꯇꯦ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯗꯤ ꯌꯥꯝꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒ ꯈꯥꯕꯒ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯛꯇꯨꯅ ꯈꯟꯅ ꯆꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯥꯝꯗꯣꯛꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯅ ꯈꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯁꯥꯎꯗꯨꯅ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯀꯌꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯈꯥꯒꯦꯝꯕꯅ ꯀꯣꯅꯨꯡꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯁꯤ ꯂꯩꯀꯥꯏꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯥꯒꯦꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯃꯆꯥ ꯑꯃꯠꯇ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅꯁꯨ ꯍꯔꯥꯎꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯕꯨꯁꯨ ꯀꯣꯅꯨꯡꯗ ꯍꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯈꯥꯒꯦꯝꯕꯒꯤ ꯑꯄꯥꯝꯕꯗꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯗꯨꯅ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥ ꯑꯃ ꯐꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯈꯥꯒꯦꯝꯕꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯃꯄꯨ ꯃꯍꯥꯛꯀꯤ ꯏꯆꯥ ꯑꯃꯠꯇꯕꯨ ꯐꯪꯖꯧ ꯇꯝꯕꯤꯔꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯨꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕꯁꯨ ꯀꯥꯏꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯕꯗꯨꯕꯨꯗꯤ ꯑꯩꯅ ꯁꯦꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯃꯛꯄꯨ ꯑꯃꯨꯛ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯉꯥꯟꯕ ꯂꯥꯏꯖ ꯃꯈꯣꯏ ꯃꯔꯤ ꯈꯨꯟ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯅꯁꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯈꯨꯟ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃꯃꯝꯁꯨ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯁꯨ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯗꯨꯅ ꯊꯕꯛꯁꯨ ꯅꯣꯝꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯂꯤꯟ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯁꯥꯃꯛ ꯂꯤꯟꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯃꯈꯣꯏꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨ ꯂꯤꯟꯒꯤ ꯁꯥꯒꯩꯗ ꯇꯤꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯥ ꯑꯁꯤ ꯂꯤꯟꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯇꯝꯁꯨ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯌꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯂꯤꯟꯊꯣꯏꯅ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯣ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯗꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ
ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯥꯏꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯥ? ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯅꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯊꯦꯝꯕꯤꯗꯨꯅ ꯃꯍꯥꯛ ꯀꯔꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕ ꯍꯥꯟꯅꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯁꯨ ꯑꯗꯨꯃꯛ ꯅꯛꯅꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯇꯥ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯎꯡꯗꯨꯅꯇ ꯂꯩ꯫ ꯑꯗꯨꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯍꯦꯛꯇ ꯍꯥꯏ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ." "ꯑꯣ, ꯅꯣꯏꯒꯤꯁꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤꯁꯨꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯗꯨꯇꯅꯤ ꯃꯥꯅ ꯍꯟꯗꯛ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯣ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯧꯕꯅ ꯐꯒꯗ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯏ ꯇꯤꯟꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯐꯕ ꯃꯥꯏꯕ ꯑꯃꯃꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯥꯏ ꯇꯤꯟꯒ ꯃꯇꯝ ꯊꯥꯅꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯤꯜꯂꯛꯑꯦ ꯑꯩꯗꯤ." "ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯅꯁꯨ ꯃꯥꯏꯕ ꯑꯃ ꯌꯦꯡꯂꯨꯁꯦ ꯍꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯅꯤ, ꯌꯦꯡꯉꯅꯨ ꯍꯦꯛꯇ ꯍꯥꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯁꯨ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯉꯥꯟꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯇꯨꯝꯂꯝꯕ ꯂꯤꯟꯊꯣꯏ ꯑꯗꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯤꯟ ꯑꯃ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯂꯤꯟꯊꯣꯏ, ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯪ ꯄꯥꯈꯠꯀꯅꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯁꯦ ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯑꯩꯗꯤ ꯂꯤꯟꯅꯤ꯫ ꯅꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯂꯤꯟ ꯉꯥꯛꯇ ꯄꯥꯟꯕ ꯂꯝ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏꯗ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ, ꯑꯗꯨꯒ ꯄꯥꯝꯕꯁꯨ ꯐꯥꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯑꯩꯍꯥꯛ ꯃꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤ ꯑꯣꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗ ꯑꯣꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯪꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯦ ꯍꯦꯛ ꯄꯣꯛꯄꯒ ꯑꯩ ꯅꯅꯥꯛꯇ ꯏꯆꯥꯁꯤꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯂꯤꯟꯅꯤꯡꯊꯧꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯤꯟꯒꯤ ꯀꯥꯡꯂꯨꯞꯇ ꯇꯤꯟꯗꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯁꯦ ꯑꯩꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯅꯄꯨꯔꯣꯏꯕ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯀꯥꯎꯒꯅꯨꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯃꯪ ꯑꯗꯨ ꯄꯥꯡꯅ ꯆꯠꯈꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯖꯗꯨ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯅ ꯃꯇꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯨꯅꯃꯛ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯇꯥ ꯂꯥꯏꯖꯗꯨ ꯃꯀꯣꯛꯇ ꯏ ꯊꯣꯛꯇꯨꯅ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯉꯥꯟꯕꯅ ꯂꯤꯟ ꯑꯣꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯉꯥꯟꯕꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯁꯨ ꯂꯤꯟ ꯑꯣꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥꯕꯨ ꯊꯅꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯂꯤꯟꯊꯣꯏ ꯃꯇꯥ ꯂꯥꯏꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯥꯕꯨ ꯀꯣꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯃꯥꯅ ꯀꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯃꯥꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯊꯦꯡꯃꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯀꯅꯥꯅꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯥꯅ ꯋꯥꯔꯤ ꯑꯃꯗ ꯁꯥꯗꯣꯛꯇꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗ ꯂꯥꯏꯖꯁꯤ ꯂꯩꯕꯥꯛꯇ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ꯫
Mahakti laijada kari thokibage haibadu khangde haina haijilami. Masidagi laikai miyamna makhoi anigi mapuroibagi maramda amuk hangba hauраklami. Handati Linthoi-su khumpham khangdabadagi makhoida namthak tawduna makhoi thadokduna chakre haina amuk haijilami. Masidagi khungi miyam adusu handak laijada thokliba tawasi karinone haina khanpham khanglamde. Aduga khungi mipum khudimakna laija si mapuroibana hatlambo oiramgani haina khanaki. Masidagi laijagi imung manung amadi khun adugi miyam changduna laijagi mathau mangamsu pangthoklami. Masigi pawasi ningthau khagemana su tabada yamna sauninglami. Aduga namthak tawduna chatkhiba nupa anidu thinaba amadi laija hapada chenaba miyoi adusu phanaba manai kaya thadoklami. Adubu laijagi maramda amadi makhoigi mapuroiba tumpuk amadi nganbagi kariguma paw amatadi taba phanglamdi. Linthoi-su mamana mabu lawu laktuna mamagi manata lairami. Adubu Linthoi ngasai magi nupa tumpukna chatlamdaida hairamba magi macha si hek pokpaga lawba lakani haibadu ningsinglakpada mathwai yam nungaijaramdi. Mahakna machabu pukhini khanbada yamna warami. Adubu magi wari asi mabu pokjaribi mama tampakta tamlamdi. Asumna haujikti matamna sum haukibana miyamnasu laijagi wakhandu kauthoknakre. Adubu nongma ningthau khagemana onthokpa mang ama manglami. Mahaki mangda Linthoigi macha nupa ama poklami. Aduga angang adu makokta ningthaugi koyet yetuna lam asigi ningthau oiduna lam asibu yamna ingna chingna parhalami. Matau aduda ningthau khagema tumlambadagi puklauna haugatlami. Aduga mathanta khanjarami. Kari mangno haujikidudi asiguma mangase hanadi amukta mangkhire. Karibu thoklagabano. Asomna khara chingnarap tawna khagemba adu amuksu tumtharami. Adubu handaksu mahakna mangkhiba mang aduga chap manana amuksu hanjina manglami. Masidagi handakti khagemba adu masa pumba angakpa amadi chamamnabana thankre. Aduga matomda tapna sonjarai. Aigi mangase soidana asengba oirakadaba mali. Handak Linthoina pokadoriba angang ase icham chamba angang ama oiroidori. Angang aduna kona thangda lam asigi ningthau oirakadabagi khudamni aingonda phanglibase. Aduna Linthoi ase aigi konungna puraktuna wari amukta sanahodaba yade. Isorna aigi awabase ubiduna aigi awabado mapu mahakna kohanbirakliba mali. Lam asigi ningthau amata leiroidra haina khanjaramado mapu mahakna angang adubu oina ohelu haina haibirakliba oirini. Asumna ningthau khagemana mathangi numita Linthoibu konungda mahakna ngarang mangkiba mang adugi wari pumnamak tamlami. Linthoi ningthaugi wadu tabada tapna hairami. Iningthau madu oithokpa yaroi. Angang asidi mafam asigi mi nate. Aduna aikhoige leiminaba haibase sungya yaroi. Masi haiduna Linthoi kappa hauраklami. Adubu ningthau khagemadi mana hariba wadu wakhalama taba ngamlamdi. Aduna Linthoibu themnauduna magi konungna thamduna manai nupi mayam amana ningthina seba tawhanduna yamna nungaina thambirami. Adubu pumnamak asi oiduna so Linthoigi wakhandadi nungai thokna leibadu ngamlamdi. Masa mathanta ungduna adumak leirami. Matau asi ningthau khagemana ubadagi magi nungainabani haina Maharani Phamthonsu kahanbirami. Maharani Phamthon karaba phawbada Linthoi magi wakhandi haujiksu nungaina leiba ngamlamdi. Aduna adumak kaptuna talairami. Magi asiguma matau asida ningthau khagemagi masada yamna chingnabasu phawjarami. Aduga khanjanarami. Linthoi si magi thamoide kariguma wa amadi lotuna leirise. Mana lotuna thamliba wase karino haibado ai khangdoktaba yadi. Nongma Linthoi mathanda phamduna kappaga leiringe matam aduda ningthau khagemadu tapna changlaknami. Linthoi kaplambadu toktuna mamai adu amuk leithoktuna karisu tawdaba saduna leirami. Ningthau khagemana Linthoigi manata changduna hanglai. Linthoi ai ngasidi nangonda kariguma wa khara hangi. Nang sengnadi khumuko. Kariwa oirabano iningthau. Nangna karigino. Ayama matam khudingmakta kaptuna leiribase. Mado aina khangi. Nangna ingonda kariguma wa amadi lotuna thamli haiba. Adubu nangna loriba wafamado karino haibado aingonda mayek sengna hai.
Iningthau, ainabu iningthauda kari waba lotkadoribano. Ai iningthauda karisu lotkiba leijade. Linthoi, ai khangini. Nangi maithongna tariba awabagi mami. Nang aingonda chingnaganu. Awaba haibasidi mingona lithoklaga awabada kokpani. Aduna nangi awabado aingonda haiguni Linthoi. Linthoi du ningthaugi wadu tabada kaptuna magi mapureibana chatlamdaida hairamba aduga mapureibadu lin onkibagi wari pumnamak lirammi. Madugi waridu tabada ningthau khagemba yamna sauninglami aduga Linthoida hairammi. Angang asibu makoini lobagi matik nate. Angang ase lam asigi ningthau oirakadoribani. Aduna nang karisu waganu. Angang asibu kanamtana puba yaroi. Aina haujumal aigi haisinglaba inai kayana nangbu yamna chaksinna sanahanduna thamgani. Aduga aigi lam asida matik jaraba khuchu khurai kayama makhoigi lanthenganaba sem sanaba khangalurage. Nangne masigidama karisu warunu. Ainane loinama phanaba singi. Ningthaugi wadu tabda Linthoi awaba khardi kokcherami. Aduga mahakna khagembabusu yamna chena thajarami. Numit asidagi ningthauna makhoigi lam aduda leiba sada landa heisinglaba manai kaya thaloktuna konung amadi mafam khudingmakta ningthina ngak senduna leihallami. Ningthau khagemana hauji linsing aduga lanthenganaba sema saba loikri. Noma sum haujinkibana haujikti Linthoi makumatha suraduna nupi oibigi luraba lampam adu mayoknabagi matam adu yoraklami. Numit asida ningthau khagemana manai kaya ama konung adubu pik thanna ngak senalami. Aduga mahi hairaba maiba kayabu lai khurumduna linsing adudagi ngak thoknaba hain tawhallami. Linthoi haujikti masak mato yamna phajaba nupa macha ma phangjarami. Ningthau su paudu tabada yamna haraurami. Adubu angang adudi hek pokpaga yamna chawba lin kaya amana makhoigi lam aduda changlaktuna mi kaya amabu hatpa hauраklami. Linsing adubu ningthaugi manai kaya amaga lan thengnarami. Adubu lanmising aduna linsing adubu karisu tawbadi ngamlamdi. Lin mayam aduna mafam aduda tilamba mi mayam adubu loina chaba hauраklami. Lanmising adusu upay leitraduna mathwai hingnaba chenkhirami. Ningthau khagemba mapanda miyamna launakibagi makhon adu tabada kari tawrabajano khanduna thongnau hangduna yenglakpada linjaw kayana mising yotuna chabadu urami. Matang aduda yamna chawbalin amana thongnau aduda chongsilaktuna ningthau khagemada chiklami. Aduga lin aduna Linthoi amadi angang anina leiriba kada changlaktuna Linthoida hairami. Linthoi, nang aina haiba indraba natro. Adubu aidi nangmu nungsi. Aduna aina nangmu karisu tawre. Adubu ijasidi aina puduna chakhrani. Linthoi kaptuna mapuroiba oiriba lin aduda haijarami. Aigi ijasi matari thambiramo. Aigi punsi ase icha yaudrabadi hingba ngamloyi. Icha se thambiramo. Mama aigi nakta amuktadi thambiramo. Madu yaroi. Aina aigi lin ningthauda wasakhraba wafamni. Aduna angang ase aikhogi lingi kanglop adugi ningthau ohengadoribani. Aduna angang ase pudaba sungya yaroi. Asumna hairemlaga lin adu mafam adu thaloktuna chatkhre. Aduga mahaka lakminakhiba lin mayam adusu magi matung inaduna lamadu thaloktuna chatkhi. Aduga ningthau khagembadu ngasai lina chiklambadagi laikatnaduna leirami. Ningthau khagemba lina chikpa aduna numit kharani hinglamlaga mahaksu adu maksikhirami. Adubu mana siramdaida manaising amadi khungi miyamda aroiba oina asumna hairami. Aigi nungshiraba praja miyangi mafamda karigumba khara hairamge. Linsing aduna pukriba angang ado lam asigi ningthauni. Aduna aigi inaisa nakhoi mayam ama chattuna angang adubu phangnaba thiraga puraktuna lam asigi ningthau oihallo. Masi hairamlaga ningthau khagema taibang pan thadoktuna chaikhre. Handak makhoigi lam aduda tariba awabasing asi Linthoina maram oduna thoanbani haina khungi miyam aduna Linthoibu miyam changduna nungna thomduna hatnaba honarami. Matang aduda khun adugi ahan oiba nupa ama tholaktuna hairami. Karino mayamna tawriba sibo nupi macha sida nungna thomlaga aikhoigi awabadu koklagadra. Masigi mahut ningthauna siramdaida hairamba lingi machado lam asigi ningthauni. Aduna mabu thiboina chasi. Ahal adugi wadu miyam amata yaramde makhoi adumak yamna sathiba lingmpham aduda chatpa ngamloi haina hairami.
Masidagi praja miyamna lingthoiba punsi chuppagi kaisum sangna thamlammi. Numit asidagi leibak asi ningthau pandana leirammi. Matam khardi leibak adu ingna chikna yamna nungaina palammi. Adubu nongma ikhang khanghaudana lam aduda awaba ama mayoknarammi. Lam aduda nauna pokpa angang macha khudingma loina sina poklammi. Aduga lam adu ikang thokduna mahai marung amata lokpa ngamlamdi. Masina lam aduda leiriba mipum khudingma chana thaknaba leitabadagi yamna wanarami. Asiguma thodok kaya tholokpa asina khunja miyamgi wakhanda masi pumnamak ningthau pandabadagi thokpani haina khanki. Masina praja miyam aduna makhoigi maraktagi mi ama khanduna ningthau oihanaba tawrammi. Adubu khun adugi ahan oiba nupa aduna makhoina silibasing adu yaramdi. Ahan aduna hairammi. Praja miyam amutadi wakhan taminasi. Aikhoigi ningthauna hairamba wado aikhoi punna changduna pangthokse. Lam asigi asengma ningthaudi angang aduni. Aduna aikhoina ningthau oihaningi haina hekta oiba yari. Maduna aikhoigi leibak ase amuk hena awaba darakpasu yai. Miyam aduna ahan aduda onsinduna hairai. He ahal, nangna pambase aikhoi mayam ase lingi makhuta mathailanba adubura. Aikhoi praja mayam waba yaba wari haujiti. Aikhoi angang aduba thiba chatpasu ngamloi. Masi haiduna praja miyam aduna ahan adugi wadubu kaisu leitana laurami. Ahan adusu upai leitraduna tumina leirami. Miyam aduna makhoigi maraktagi nupa makhanduna ningthau oihalami. Miyam adu makhoigi khul adu ningthau pale haina yamna haraunarami. Adubu nupadu asengma ningthau makti nattabanina makhoigi leibakta tariba awabadu haujiksu leptana adumak tarami. Aduga khul adugi miyamna lin mayangni marakta changduna makhoigi asengma ningthau oigadoriba angang adubusu laurubadi ngamdabanina makhoi punsi chuppa awabada taduna adumak hingkirami. Ahanba maktada mayambu taramna okchabaga loinana ikoknona khurumjari. Wari ase haudringe mangoinana mayamgi mafamda karigumbu wafam khara thamjage madudi. Sakhenbi Anigi Dasha hairibo wari asi ahanba tangkak loikraba matung anisuba tangkak amuk puduna lakjabani. Masida mayamna tabiba matamda confused tatanaba haijabani. Adudi mayam wari ase amuk puna taminarasi. Makhoina nauna ningthau oihanduna palakliba nupa adusu layong khangdana narakpadagi adumak sikhirami. Maram asidagi haujikti makhoigi leibak ado ningthau pandaba leibak ama oirakhi. Aduga nakan amaromda angang ado lin mayam aduna pukraba matungdagidi makhoigi leibak aduda nauna poklakpa angang khudingmak sina loinamak poklaklami. Masida natana leibak aduda nongmarik ama phauba chudabadagi ikang thokpadagi mahai marong amatta lokpa ngamlamde. Asina maram oiduna miyam ado chaningai thakningai leitabadagi khamthengna awaba mayoknarami. Masi pumnamak miyamna makhoigi leibak ase ningthau pandabadagi masi pumnamak ase thokpane haina khalami. Aduna leibak adugi miyamna makhoigi maraktagi nupa amabu amuk nauna khanduna ningthau oihalami. Makhoi mayamna anauba ningthau ama hapagi harauduna kumai kayasu tawrami. Asumna ningthau panduna matam khara leibak ado ingna chikna palamlaba matungda nupa aduna ningthau oiba hapta ani surakpada ana layong khangdabana nabadagi laikatnaba ngamdana nupa adusu adumak sikhirami. Adubu thokliba thaudoksing ase prajar miyamnadi karisu hena khanjiluba tawramde. Makhoigi ningthau asi icham chamna nabadagi sibane haina khanarami. Maram asina prajarsingi maraktagi nupa ama mukhallaga ningthau oihalami. Handaksu nupa aduna ningthau oiba numit humni surakpada magi kada siduna leirami. Asigumba matau asida prajar miyamgi wakhalda akiba kaya ama phauba haunaraklami. Aduga leibak adugi machi machi khudingdasu asumna ngangnaba hawraklami. Handak aikhoigi leibak asida thoklariba awaba mayam asibu kamdawna oiraklibano. Ahanbadadi ningthau pandabagi oiramgani khanduna iningthau amabu haple. Adubu habliba ningthau khudingmak mathong maram khangdana hekta siraga leirame. Nate haujik aikhoina tawgadabasibu kaino. Amabu oire. Leibak ase ningthau ama lehendaba yade. Aduna miyoi ama amuk khanduna ningthau oihanaba tawrasi.
ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯊꯧ ꯑꯣꯏꯕꯤꯌꯨ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯤꯕꯁꯨ ꯐꯥꯎꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯅ ꯑꯀꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯑꯗꯨꯗ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯧ꯫ ꯂꯩꯕꯥꯛꯀꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯈꯤꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯥ, ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯕ ꯃꯇꯝꯗ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯒꯅꯤ." ꯍꯟꯗꯛꯇꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯗꯨꯅ ꯂꯥꯟꯃꯤ ꯈꯔꯕꯨ ꯎꯃꯪꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯂꯤꯟꯒꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯕ ꯀꯤꯕꯗꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯗꯅ ꯍꯜꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛ ꯑꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯅ ꯄꯨꯈ꯭ꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ, ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯥꯕꯨ ꯂꯤꯟꯒꯤ ꯅꯤꯡꯊꯧꯅ ꯁꯤꯔꯝꯗꯥꯏꯗ ꯂꯤꯟꯒꯤ ꯑꯊꯣꯏꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯆꯤꯡꯂꯥꯏ ꯍꯥꯏꯅ ꯊꯣꯜꯂꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯆꯤꯡꯂꯥꯏꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏꯕꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯂꯤꯟ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯤꯟꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯈꯣꯏꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯁꯤꯕꯨ ꯀꯅꯥꯅ ꯄꯣꯛꯄ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯀꯌా ꯑꯁꯤꯅ ꯆꯤꯡꯂꯥꯏꯒꯤ ꯋꯥꯈꯜ ꯑꯗꯣ ꯄꯣꯊꯥꯐꯝ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯁꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ, ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯑꯩꯅ ꯉꯁꯤ ꯅꯣꯏꯗ ꯍꯪꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯂꯥꯟꯅꯗꯤ ꯂꯧꯅꯨ꯫ ꯑꯗꯨꯒ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯅ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ." ꯂꯤꯟ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯤꯕ ꯋꯥ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯤꯡꯂꯥꯏꯒꯤ ꯃꯄꯥ ꯂꯤꯟꯖꯥꯎ ꯑꯗꯣ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯆꯤꯡꯂꯥꯏ, ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥ ꯑꯗꯨꯅꯤ." "ꯀꯔꯤ? ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯅꯈꯣꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯅ? ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯂꯤꯟ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯏꯗꯧꯅ ꯂꯤꯟꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯋꯥꯔꯤ ꯑꯁꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯐꯝꯗ
ꯀꯝꯗꯧꯅ ꯂꯤꯔꯁꯤꯒꯦ? ꯌꯦꯡꯉꯣꯏ ꯆꯤꯡꯂꯥꯏ, ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗꯕꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯤꯟ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯅꯪꯕꯨ ꯐꯪꯖꯈꯤꯕꯅꯤ. ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯑꯁꯤ. ꯃꯄꯥ ꯂꯤꯟꯅ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯆꯤꯡꯂꯥꯏꯅꯁꯨ ꯊꯥꯖꯔꯝꯃꯤ. ꯅꯣꯡꯃ ꯃꯥꯅ ꯑꯇꯣꯞꯄ ꯂꯤꯟꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯟꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯀꯌా ꯑꯃ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ. ꯆꯤꯡꯂꯥꯏꯅ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯟ ꯑꯃꯗ ꯃꯤ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯣ ꯈꯨꯟ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯑꯃꯁꯨ ꯇꯧꯔꯝꯃꯤ. ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯏꯁꯩ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯆꯤꯡꯂꯥꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯕꯣ? ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯤꯡꯅꯔꯛꯂꯤꯕ ꯑꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ. ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯤꯡꯂꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯃꯇꯣꯝꯇ ꯍꯪꯖꯔꯝꯃꯤ. ꯆꯤꯡꯂꯥꯏ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯔꯛꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯤꯡꯂꯥꯏꯅ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯃꯊꯟꯇ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯥ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯥ ꯑꯃꯠꯇꯗꯤ ꯐꯥꯕ ꯉꯝꯂꯝꯗꯦ. ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯂꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ. ꯅꯪ ꯆꯨꯝꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ. ꯅꯪꯅ ꯆꯨꯝꯅ ꯍꯦꯛ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯄꯤꯕ ꯉꯝꯂꯕ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯁꯥ ꯃꯌꯥꯝ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯤꯕꯤꯒꯅꯤ. ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯌꯥꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯆꯤꯡꯂꯥꯏ ꯇꯞꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯂꯤꯟꯅ ꯃꯤ ꯄꯣꯛꯅꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯁꯦ ꯇꯥꯕꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯊꯃꯣꯏꯗ ꯑꯉꯛꯄ ꯈꯔꯗꯤ ꯐꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯗꯥꯏꯗꯒꯤ? ꯏꯕꯨꯡꯉꯣ, ꯂꯤꯟꯅ ꯃꯤ ꯄꯣꯛꯄ ꯍꯧꯅꯗꯦ. ꯂꯤꯟꯅ ꯂꯤꯟ ꯄꯣꯛꯏ, ꯑꯗꯨꯒ ꯃꯤꯅ ꯃꯤ ꯄꯣꯛꯏ. ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤ ꯑꯃꯈꯛꯇꯤ ꯇꯥꯈꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ. ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏꯅ ꯈꯟꯖꯈꯤ, ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ. ꯆꯤꯡꯂꯥꯏꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯐꯥꯎꯕ ꯃꯥꯕꯨ ꯄꯨꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯅ ꯊꯤꯅꯔꯤꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ. ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯤꯡꯂꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨ ꯍꯥꯏꯔꯕꯅꯤನ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯂꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯂꯥꯏꯅ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯤꯌꯥꯝꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯂꯤꯟꯅ ꯄꯨꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅꯤ. ꯃꯤꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯆꯤꯡꯂꯥꯏꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯔꯥꯎꯕꯤꯈꯤꯅꯨ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯂꯤꯟꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯂꯤꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯅꯕ ꯑꯃꯨꯛꯇ ꯇꯧꯗꯕ ꯌꯥꯔꯣꯏ. ꯆꯤꯡꯂꯥꯏꯒꯤ ꯋꯥꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯝꯃꯤ. ꯑꯗꯨꯅ ꯃꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯛꯂꯝꯃꯤ. ꯇꯧꯒꯗꯕ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯇꯥꯛꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯤꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ.
Mana lingi konung hek yaubaga yamna lonna aronba thabak amabu tawrami. Mahakna linsing aduna udringay makoyna thakadaba ising aduda hu hapchilami. Mahakna isingda hu hapchinkiba aduna linsing ado makoy gi masa ado ison sonthaba hauраklami. Numit asigi numidangdani Jinglaina hairambagi matunginna mahaki leibak adugi lanmising laktuna linsing aduna tumduna leiringay matamda lin mayam adubu loinamak tumna hatoklami. Adubu makoygi mapa oiriba linjaw aduna mangonda yengduna aroibo oina wahay kharadi hairaklami. Ipagi jinglai nang ngasi tawriba ase ipa kharadi pendeko nakoy mayamna lingi kanglupu mangandaba tawrabasu aikoy di kaidaw nungdasu mangay aikoy amuk hana lakhini aduga ipagi ibungo nangsu ipa na ngasi siriba asigum nangsu nachagi makutta thawai thabo oyuko masi hairam laga linjaw ado sikhre adubu jinglaina magi mapana hairam liba wa ado karisu thoina khanjilude Jinglai amadi lanmising changduna linsing adubu loina halamlaba matungda magi lanmisinga yamna nungaina magi asengba leibakta laklami. Lam adugi miyamnasu makoygi ningthaubu harau tayamna okduna ningthau phambal hapnaba sillanglami. Matang aduda jinglaina magi mama linthoibu mayam changduna kaisum sangda thamkiba ado lakthoktuna mamabu nungaina konungda thamlami. Mama linthoina machagi mamingbu yamna nungshina athoiba haina amuk nangna thonbirami. Numit asidagi mayamna mabu ningthau athoiba haina kaunarami. Haujikti athoibana leibak asida ningthau oirakpadagi leibaki miyam pumnamakki awaba pumnamak kokhallami. Athoibana nongmata kangdana leibaki phanabada sinduna leirami. Asigumba athoibagi pukchel asida leibak aduda leiriba prajar miyamgi thamoida Hainingai leitana apen mafaungnarami. Masina haujikti leibak ase mahai marong chana thaknaba wataba lam amasu oire. Ningthau athoiba mana tawriba mataw asida miyamgi mafamda mahak ase leibak asigi asengba ningthau amani haibada matik chap chare haina khanarami. Asumna leibak ase yamna ingna chikna palami. Athoibana magi mamalin thoibu yamna nungsijarami. Mana ayamba matamda mamaga wari sanaduna harauna leiminarami. Nongma amadi mama linthoina machada hairaklami. Imagi ibungo ngasidi ima nangonda wa ma haiki. Athoibana yamna harauna mamada hairai. Ima kari wa oirabano nachada jingnaba leitana hekta haibiyo. Ibungo nahak ase haujikti Nayum panbagi matam oshilakli. Aduna nangna su pamjaba amadi mabuk jel suphabi nupi ama khanduna luhongnaba tawrasi. Athoiba mamana hairiba wa ado magi phanabagi damak hairibani haiba ase khanglammi. Aduna mana mamada matam khara pibiyu mama sajatuna afava nupi ama thiruge haina haijarami. Magi wa ado mamana su harawna yarami. Masigi matungda athoibana magi manai kharaga achamba fizol setuna makoygi thangnaba leibakta chatlami. Athoiba amadi manaising aduna asum lakpada yamna chawraba lamhang amada san mayam ama sajik chaduna leiramba ado uraklami. Aduga sansing adubuna leisabi nupi amana senaduna leirami. Athoibana manaising aduda tapna hanglaklami. Hai, yengune inausa. Sakraba nungsa marak asida san mayam asibu senaduna leiriba asibu nupi natrane. Hoi, mani nupi ni iningthau. Karigi leisabi nupi asina saraba nungsa marak asida san mayam asibu senaduna leiribano. Magi mabung mawpaga amata leitaba zatlane. Masi haiduna athoibana nupi adugi manakta changsilakpa matamda Leishabi adugi fazaraba saktam adu urubada ningthau athoibana nupi adubu yamna nushiba phaukhirami. Maram asidagi athoibana nupi aduda yamna tapna hanglaklami. Ichani bema nangdi saraba nusa marak asida yamlaba san mayam asibu senaduna leiriba asibu
Nangi nabunga amata leitabra? Ibong, leibabudi nangi ibong ahum khak leije. Oh, adudi nabung ahum aduna san mayam ase senbadi yadabra? Nupi ado athoibagi wa ado tarubada mamittagi mapi ira chenduna athoibana hairakliba wa adogi pakhum amata piramda mafam ado thadokuna chenkhi. Ningthau athoiba nupi adogi matau aduda karigumba kharadi chingnarami. Aduna athoibana mafam aduda sansenba nupa khara leiriba adogi manakta changsinduna chenkribi nupi adogi wari ado hanglami. Khura, wa amata hangjagi. Ibunga, nangna hanglinglibabu kari wano ne? Khura, haujikta mafam asida san senduna leiramba nupi adubu kanano? Aduga mahaki maramda khura hoina aingonda khajiktang haibiyuba. Oh, nangna khangninglibase aikhoigi lembigi wari ni ne. Magi maming lembi kaubro khura? Lembi kaubani. Maraibak yamna thirabi nupi machani. Athoiba ahal aduna hairakliba wa ado tabada hena lembigi wari khangninglami. Aduna mana makhatana wari ado libinaba hairaklammi. Ahan aduna su athoibada chingnaba leitana wari pumnamak lirammi. Ibungo, lembigi mapagi maming Tomal kawi. Magi mapase aikhoi khul asigi khwaidagi paisa paiba nupa amani. Lembigi mama thamba yamna phaba nupini. Mana lembi poklaba matungda lembina pungkhak chawrakpa aduaida lembigi mama ado nabadagi laikatnaba ngamdraduna sikhre. Masigi matungdagi magi mapa Tomalna macha lembibu phajna yengchinbinaba haidana mapuroiba sikhrabi macha nupa ahum leirabi nupi tharo sangkaubi nupi amakhak pusilaki. Lembigi mama tona lembibu mapagi mamangdana luna tausinai. Aduga mapana mapan hek thokibaga mabu yamna thina phubi. Aduga magi macha nupa ahuma lembidagi loina halliba ngaktani. Makhoi ahumnasu lembibu pakhon siduna makhoigi minaigumna thamlammi. Laibakna thirisu lembibu pokpiriba mapa Tomalsu chingda thabak amagi chatkibada ching kingtharakpadagi leikhidre. Aduna haujikti lembise mama tongi miyot minai kaya khangduna yamna wana hinglibi nupi macha amani. Ahal adogi wari pumba taruraga ningthau athoiba mamittagi mapi takhiba khanghaude. Aduga magi thamoidasu yamna sauningbasu poklammi. Aduna mahaki wakhalda lembibu magi nupi oidaba yaroi haina khankhre. Asomdana lembina ngantana mayumda halakpa aduda mamaton aduna yamna sauna cheiraklammi. Karigi nangdi sansing adubu hundoklamlaga asuknganna yumda halaklibadi. Sansing ado manglabadi nangi nama asibaduna laklaga singba ngamgadro? Ha? Nangna sok yamna thabak suningdriba sibu karigino? Phai, nang asidi chak amata pizaroiba khangniba nang. Ima, ai amuk lampakta chatuna sansing ado selukidoine. Ai chak yam lambadagi ising khajitang thakke haiduna yumda lakpani. Tharo sangbina lembigi wahai ado tarubada yamna sauninglammi. Mana lembibu chaiba yaba chaibirami. Lembisu mamatonda karisu haiba ngamjada tuminna mamittagi mapi teithok sansing adubu senba amuk thokhi. Numit asimaktada athoibana lembibu konungda puduna chaningkhibani. Adubu lembiga hanadagisu khangnaba nattabanina lembina yamna lana khankhrani khanbadagi mayumda halaktuna magi mamada wari pumnamak tamlammi. Linthoisu machagi wari ado tarubada mamittagi mapi takhiba khanghaude. Linthoigi thamoidasu nupi macha aduna kayagi matik wana yum aduda leiramgani khallubada haujingmak nupi macha adubu konungda puning halaami. Aduna linthoina thinthaba tawdana mathangi nong hek nganbaga lembigi mayumda chatuna mamatonda lembibu mamau oijarage haina haijarami. Linthoigi wa ado tabada tharo sangbi yamna sauninglammi. Mahaki thamoida lembina maharani oikrabadi nungaina leikrani imungi thabak
ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯥꯅ ꯂꯤꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯖꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ, ꯑꯗꯨꯅ ꯁꯥꯎꯕꯤꯅꯨ꯫ ꯑꯩꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯦ." ꯂꯤꯟꯊꯣꯏ ꯊꯔꯣꯁꯪꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯂꯦꯝꯕꯤꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯅ ꯉꯥꯡꯕ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯤ ꯃꯌꯥ ꯑꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯄ ꯃꯈꯩ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯊꯔꯣꯁꯪꯕꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯗꯤ ꯃꯤꯗꯤ ꯑꯣꯏꯔꯒ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯦꯝꯕꯤꯕꯨ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯃꯥꯅ ꯃꯥꯌꯣꯛꯅꯒꯅꯤ." ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯊꯣꯏꯕꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯃꯥꯒꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯦꯝꯕꯤꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯝꯕꯤꯕꯨ ꯀꯧꯕ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯗꯣ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯇꯣꯟꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯕꯤꯗꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯔꯣꯁꯪꯕꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯁꯪꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯊꯣꯏꯕꯒ ꯂꯦꯝꯕꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯊꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯇ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯅꯦꯝ ꯂꯤꯟꯊꯣꯏꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯁꯦꯕꯥꯁꯤ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅꯁꯨ ꯂꯦꯝꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯤꯟꯊꯣꯏꯅ ꯃꯁꯨ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯅꯕ ꯍꯥꯏꯗꯅ ꯂꯝ ꯂꯝꯒꯤ ꯃꯍꯩ ꯍꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯉꯥꯡꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯣꯛꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯦꯝꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ? ꯏꯆꯥ ꯐꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯊꯤꯒꯗ꯭ꯔꯥ? ꯃꯗꯣ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯐꯪꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ꯫ ꯅꯪ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯃꯆꯥꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯗꯥꯔ ꯑꯁꯤ ꯃꯨꯠꯂꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏꯁꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥ ꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯦꯝꯕꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯥꯡ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯕꯨ ꯀꯧꯗꯨꯅ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃꯕꯨ ꯁꯤꯜꯂꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯖꯔꯕ ꯀꯨꯝꯍꯩ ꯀꯌꯥ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩ ꯀꯌా ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯊꯥ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯒꯤ ꯂꯨꯔꯕ ꯂꯥꯟꯐꯝ ꯑꯗꯣ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕꯗꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫
Ngaihakki matungdadi lembibu laikatnariba maibi aduna ningthaugi manakta yamna wakhal wana tholaktuna asumna pau tamlammi. Iningthau, nahakki nachanupa ama phangjari. Adubu angang adugi makok adudi lin oi. Aduga masana mi oina poklei. Maibigi wada taruraga ningthau athoiba ado makoktagina makhong phauba tu chungkhiba khangaude. Aduga yamna pakhatna hairei. Ima maibi, kaino hairiba sibo? Aibu mangla taibanga. Iningthau, aikhoisu kari haigadabano khangdri. Adubu pau asidi asengba achumba wafamni. Isorgi nongdom haiba aduni. Ado, lembidi karishi thoidokba asoi angam yaudaba natra. Iningthau, nanaibu pau ase karamna tamlasigi. Maharani lembi adudi angang asina hek poklakpaga adumak leikhidre. Athoiba wada tarubada masado tarang amada chatkre. Ngahak famduna tuminna leiraba matungda magi nupina leiriba ka aduda wa amata ngangdana tuminna changlaklami. Aduga mahakna changlaklabada lembigi thawai yaudraba hakchang aduna taraga leiramba adu ubada mahaki thamoi adudi masing thingamdana kairi. Adagi mahaki mitludagisu khamba ngamdana pirangtana ihauraklammi. Masidagi mahakna macha adubu laukhatuna mathada chena kolaga kapcharami. Aduga maharani sikhiba amadi makhoigi macha asina lin tangkhai mi tangkhai oina poklakpagi pau ase parjar miyamnasu tanaraklami. Makhoigi thamoida ningthaugi macha lin oina poklakpa asina nongmadi makhoigi lebak asisu awafamna tahalakani haina khalamni. Maram asina makhoi mayamna angang asibu hatkhiba ado pamlami. Adubu ningthauna maharani lembi leitabagi wakhal waringai cherak asida hairurabadi amuka hena nungairoi khanbadagi lembigi mathau mangam pangthokpa loiba phawbadang ngaiduna leinarami. Asumna lembiगी mathau mangam pangthokpa loiraba matungda leibak adugi miyam laktuna ningthauda asumna hairari. Iningthau, aikhoisu iningthaugi angang nupa ama phangla haiba ado tajari. Adubu iningthau, angang asidi aikhoi taibang miyoibaga manade. Mahakti makok asina aikhoigi yeknaba oiriba linsingi makok pari. Aduna hayeng kona angang asina chawraklaga miyoibabu manghannaba silakadaba mali. Aduna angang ase ngallingaigi matam asida hatkibana phagadra khanjai aikhoidi iningthau. Ningthau ado miyamgi wa ado tabada yamna nungaitana hairei. Ngaikho, aigi nushiraba parjar miyam. Aigi ichanupa ase yamna tangna phangjabani. Aduga aigi leikhidrabi nupi lembina su pokcharambani. Aduna mabu matau karamna aina hatkani. Maduna aina ngasi miyamda haijari. Aigi ichanupa ase mapa aina phazna senaduna afaba angang ama oinaba semjagi. Parjar miyamda awaba amata tahaloi. Aduna parjar miyamna ichanupa asibudi nungsibiyu. Mayam ado ningthauna thamoi sokna hairakpa matau adu ubada yamna nungainaramde. Makhoi mayamna ningthauna hairiba ado thajanarami. Aduna makhoi mayam ado karisu hairamdana konung ado thadoktuna mayumda hanakhi. Ningthauna magi machanupa lingi makok panba adubu jinglen sana haina maming tholami. Jinglen sana matamna asum haukibana hauzikti pungkhak chawrakle. Mana angang oibana mamanabasinga punna sanamina ninglami. Adubu atay atopa angang sing adunadi maabu ubada kiduna loina chenakhi. Asiguma mataw asida mahakti yamna nungaijaramde. Jinglen sana mapaning thaugi manakta changlaktuna hikna kaplami. Magi mataw aduda mapaning thawna mangonda hairei. Ichani ipagi nakta laktuna kaplibase. Ichagi kari pendaba leire. Ipada hayo. Baba, aina imanabasinga sanaminage haina makoigi manakta changlubada. Makoidi aibu ubada loina chenki. Aiga sanamina sahaba amata yade. Makoina asumna tawriba asibu karigino baba.
Ichasidi, adugibu karisu khalunusi. Nongmadine, makoina soidana, ichagi nakta sanaminase haina haiba lakani. Mapa ningthau aduna machabu adumna themjillami. Aduga ningthauna macha adubu numit adudagi hauna konung adudagi mapan thokhalamde. Mapana afa afaba pautak kaya amasu chinglen sanada takpirami. Aduga leibaki miyambu nushibagi wari kaya amasu sanarami. Masina angang adugi wakhalda afaba ngakta khalami. Nongma chinglen sanana konungi thongnao aduda yamna chawna hainau panbi amada hainau amunba mayam ama panba ado mahakna urami. Madu uriba mahakti hainau amunba mayam ado yamna hikningbadagi kanasu uhandana konung adugi mapanda tholaktuna hainau ado heknaba hotnarami. Adubu hainau panbi adugi manaktadi kanagumba miyoi anikhak lona wari sanaduna leiribani. Adubu makoinadi chinglen sana lae haiba ado khanglamde. Masidagi nupa amana hairai. Itaw, aikhoi mayam amaga aikhoigi iningthau asiga changduna aikhoigi thangnabada leiba umang asida leiramba linsing ado loina hatuna lingi sagai muthankidana. Adugi sab oina aikhoigi iningthaugi machanupa ase makokta lin oina palakpa oiramgadaba malibu aidi. Aiso adumaina khalli. Aduga aikhoigi iningthaugi mapa adasu linjao amanidana. Aduna mahaksu lingi sagaida chinglibani. Maram asidagi magi machanupa chinglen sana ase mi tangkai lin tangkai oina oirakpasu oiramba yai. Asumna nupa anina wari sanabada tabada chinglen sana konungda thuna laktuna magi kada tumina famduna leirami. Aduga mabukningdasu asumna khalami. Ngasai nupa anina sanaribo wari ado aigi kokta paliba lin asigi sagai ado ipa ningthauna loina hatki haiba. Adudi ipana aibusu soidana hatki haina khalamgadra. Taibang miyoiba asidi yamna phattaba jibani. Makhoina karisu lanjadraba linsingbu loina hatpikhiba. Phai khangani. Aina amuk nauna lingi sagai hongdokani. Aduga aina taibang miyoibabu loina tumna hatkani. Makhoi mayam changduna aigi sagaibu hatpani. Aduna aina su makhoibu loina hatkani. Chinglen sana magi wakhalda asigumba phattaba wakhal ase chenba horaktuna mana numidang khudingi mi tumna khraba matamda kanasu uhandana konung adudagi lona tholaktuna maga thengnaba mi khudingmak mana chiktuna yamna thina hatlami. Mathangi nonganbada miyamna asiba mi adubu thengnabada miyamna makhoigi lam asida umangi sa kai laktuna hatlamlibra haina khanarami. Asumna nongmagi chinglen sanana mi hatpa leplamde. Leibak aduda leiba mi sing ado makhoigi leibak asida leigadaba kinaraklami. Aduna makhoi mayam chatuna ningthau athoibada wakatlami. Ningthaunasu mi haliba ado karigino khangba ngamnaba lanmi kaya thadokduna yengsinhalami. Nongma chinglen sanana konungdagi lona tholakpado manai ani khaktana urami. Makhoi anina chingnabadagi chinglen sanagi matung lona inaraklami. Chinglen sana mapuroiba leitrabi mathanta leibi nupi amagi mayumda changkiba ado manai aniduna urami. Aduga makhoi anina khalami. Karigino Rajkumar asina yum asida changkriba siba. Masi haiduna ngaihak machi amada lumduna leirami. Ngaihak leiraga chinglen sana machinda ina punga ngangbo makhai tholaklami. Manai aniduna mana chatkibaga yum manung aduda changsinduna yengluba matamda mapuroiba leikidrabi nupi ado siduna leirami. Matawase ubada manai ani aduna miyam tanaba lauraklami. Makhoi anina laubado miyamsu taraduna loina chenthonaraktuna kari taurabano haina nupa aniduda hanglami. Manai aniduna masada ipa pakhatna hairai. Leibak parjar miyam pumnamak amukta muna tabiyu. Aikhoina nahandagi sa kaina chiktuna mi miyam ama hatle haina khaliba asidi sa kai oiramdri. Parjar miyambu mathang hatliba miyoi ase Rajkumar chinglen sana oiraga leiramli. Ha, kari haiba? Nate, madu awiba maki chumlabra. Asengba makini,
ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯏꯃꯤꯠ ꯑꯁꯤꯃꯛꯅ ꯊꯧꯗꯣꯛ ꯑꯁꯦ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯔꯛꯄꯅꯤ. ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯃꯥꯡꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ. ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃ ꯑꯣꯜꯂꯦ. ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ. ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯠꯇꯦ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ. ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯠꯄꯤꯒꯅꯨ. ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯣꯛꯍꯜꯂꯔꯣꯏ. ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ. ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯣꯠꯅ ꯁꯦꯝꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯗ ꯆꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯐꯅ ꯑꯃꯠꯇ ꯈꯜꯂꯝꯗꯦ. ꯃꯥꯗꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯁꯨꯝꯅ ꯊꯝꯕ ꯑꯁꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ. ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯅꯈꯣꯏ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏꯗꯕꯅꯤ. ꯌꯦꯡꯉꯨ. ꯅꯣꯡꯃꯗꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃ ꯐꯪꯕꯗꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯤꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯒ ꯂꯣꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯂꯤꯟ ꯃꯌꯥꯝꯅ ꯂꯩꯅꯔꯝꯕ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯃꯅꯥꯏ ꯀꯌా ꯊꯥꯗꯨꯅ ꯊꯤꯍꯟꯈꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ. ꯆꯤꯡꯂꯦꯟ ꯁꯅꯥ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯗꯨꯗ ꯁꯨꯝ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ. ꯃꯥꯅ ꯂꯤꯟꯒꯤ ꯁꯔꯨ ꯀꯌా ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ. ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ. ꯑꯗꯨꯒ ꯑꯩꯅ ꯂꯤꯟꯒꯤ ꯗꯥꯔ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯀꯅꯤ. ꯅꯈꯣꯏꯕꯨꯁꯨ ꯑꯩꯒꯤ ꯂꯤꯟꯒꯤ ꯁꯥꯒꯩ ꯑꯁꯤꯅ ꯇꯨꯝꯅ ꯁꯤꯈꯤꯕꯒꯨꯝ ꯑꯩꯅ ꯅꯈꯣꯏꯕꯨꯁꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯊꯣꯏꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ. ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯊꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯑꯃꯠꯇ ꯉꯝꯂꯔꯣꯏ. ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯕꯒ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯗꯣ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥ, ꯏꯆꯥ ꯂꯥꯛꯂꯦꯗꯅ. ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯥꯕꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯔꯣꯏ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯏꯄꯥꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪꯕꯨ ꯏꯄꯥꯅ ꯐꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ. ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌా ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯇꯨꯝꯊꯕ ꯅꯠꯇꯦ. ꯃꯍꯥꯛꯅ ꯃꯄꯥꯕꯨꯡ ꯑꯊꯣꯏꯕꯅ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯊꯣꯏꯕꯁꯨ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯄꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯄꯥꯕꯨ ꯃꯣꯟꯅ ꯅꯝꯗꯨꯅ ꯍꯥꯠꯂꯝꯃꯤ.
Mathangi numitta parjar miyam ado Rajkumar halakle tabada loina konungda laklami. Makoina konung aduda changlakpada Chinglen Sanana mapagi phamam aduda phamlaga mapagi asiba hakchang aduda makhongna netuna leiramba adu ubada parjar miyam adudi pakhatpana kham thenglami. Chinglen Sanana nok tuna hairei. Parjar miyam nakhoi mayam haujikti aina tawriba ase. Noi namit aduna uraba natro. Yengoi nakhoi gi ningthau ase aina hali. Haujikti aina lam asigi ningthau oirani. Aduna nakhoi aina haiba khudimak yagadabani. Kariguma yadrabadi nakhoi loinabakpu aina tumna hatkani. Asigumba phatraba mi asina makhoi gi ningthau oirani khanbada leibak aduda leiba miyam ado yamna wakhal wanarami. Adubu ningthau asigi mathakta kanagumba amatana wa ngangba ngamlamde. Chinglen Sanana ningthau hek oibaga lam aduda leiba Leishabi amadi mausing khudingmak loina magi nupi oirami. Mana tawriba asi makha tana taibang miyoibagini haibada angang amatasu poktanabani. Aduga mana lingi dar haudoktuna lin ngaktana panba lam ama oihanaba sillibani. Asumna mana leibak aduda leiba nupi khudingmak loina konungda thamki. Adubu mana thamlamliba nupi haibabu ahal khara oirabi macha poklaroidabi tombi kaubi nupi amakhak thamlammi. Ningthongna pukiba mausingi nupasing ado yamna sauninglammi. Adubu karisu tawba ngamda yengduna thawai chakna leina hawi. Magi nupisingsu upai leitraduna kapna loina konungda leiki. Masida natana parjar miyamna wana lokchaba phau mahai marong pumnamak loina amata khaktana laukhatuna miyam adubu chaningai leitabana yamna wana tureldagi ising thaktuna khanghalami. Makoina ningthaugi mathakta karigumba amata su tawba ngamlamde. Karigumba tawruba mi ado ningthauna khudak aduda chiktuna hatlami. Ningthau Chinglen Sanagi lamchat phattaba nongmagi asum hengalaklami. Ningthauna laukiba nupising adugi marakta nupi ahumkhak macha pokadabagi tawrami. Ningthau aduna magi nupi ahumna polakadoriba macha ado lin oina loina polakani haina thazarami. Ningthau aduna khanjaba aduga chap manana magi nupi ahumdugi macha ado lin oina loina poklami. Ningthau Chinglen Sana haraubagi ngamkhai leitre. Magi macha sing lin adu ubada hena nungaijarami. Aduna mana ahenba lin macha kaya ama pokhaninglammi. Handakti magi nupi loina macha oirami. Handak suhanagumna lin oina loina poklammi. Asigumba mataw asida leibak aduda leiba miyoising ado makhoigi leibak adubu thadoktuna chatpasu ngamda hayeng linsing aduna palaga kari oigani khanmada awaba ama oirami. Aduga ningthauna macha poklaroi haina thamlambi. Tombi handakta khanghaudana mirolaklami. Aduga mahakna wafam asibudi kanadasu hairamde. Mana asumna khanjaki. Karigumba ehak ase mirole haiba ase ningthauna khangkhrabadi aigi ichase soidana hatpikrani. Aduga aigi iporebad hairabasu ningthauna yadabane haina soidana hatnaba tawrakani. Aduna ai mafam ase thadokduna chenkragi. Tombina adumna wakhal munna khallaba matungda mapurebana halaktringaida khul ado thadokduna umang amada chenkhi. Mana chenkraba matungda mapureba halakpada ma leiramdabadagi koithi thirami. Adubu phangba kauba leiramde. Asumna tombina umang aduda chelakduna afangba haira chaduna lelami. Mana nongma uhai thiba chatpada u achauba amagi makhongda lin yekpa lairik ama thengnarami. Mana lairik ado khunduna parabu matamda lairik ado icham chamba lairik amadi oiramdre. Lairik adudi linbu phajinduna thamba ngamgadabagi mahai yauba lairik ama oiramle. Masidagi tombina lairik ado puduna numit khudingi parami. Asomdana makhoigi leibak ado migi masingdagi lingi masingna hena yamba asum hengalaklami. Matam amada pisak pikhiba lin mayam ado haujikti chawroklaba matam asidadi yamna chawba lin kaya ama oiraklami.
ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯤꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯃꯈꯣꯏꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯗꯒꯤ ꯀꯟꯗꯣꯏꯅꯣ ꯍꯥꯏꯅ ꯀꯞꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤ ꯊꯥ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯃꯁꯥ ꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯨꯜꯂꯛꯄ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯆꯥꯅꯨꯄꯥꯗ ꯄꯤꯗꯨꯅ ꯄꯥꯍꯜꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯅ ꯂꯤꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯑꯋꯥꯕ ꯇꯥꯕꯗꯣ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯄꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯗꯨꯅ ꯈꯪꯕ ꯌꯥꯕ ꯍꯩꯕ ꯌꯥꯕ ꯂꯣꯏꯅꯃꯛ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯟꯕ ꯆꯠꯂꯒꯦ꯫ ꯏꯃꯥꯅ ꯅꯆꯥꯗ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯗꯣ ꯄꯤꯅꯕꯤꯌꯨ." ꯇꯣꯝꯕꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯏꯃꯥꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨꯁꯨ ꯀꯜꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯒꯅꯤ? ꯏꯃꯥ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯂꯤꯟꯁꯤꯡ ꯑꯗꯣ ꯅꯝꯊꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯔꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯗ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ." ꯇꯣꯝꯕꯤ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯤꯟꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯪꯅꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯂꯤꯟꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯍꯥꯞꯂꯒ ꯃꯃꯥꯗ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯑꯗꯣ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯌꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯃꯗꯤ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯟꯖꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯤꯟꯁꯤꯡ ꯑꯗꯨꯗ ꯃꯥ ꯅꯤꯡꯊꯧ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯟꯁꯤꯡ ꯑꯗꯨꯅꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯃ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯪꯂꯝꯃꯤ꯫ ꯃꯥꯁꯦ ꯇꯨꯝꯂꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯑꯩꯁꯦ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯗꯣ ꯑꯩ ꯇꯨꯝꯍꯟꯖꯒꯦ." ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯄꯥꯕꯒ ꯅꯤꯡꯊꯧ ꯑꯗꯣ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯂꯤꯟ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯕꯨ ꯇꯨꯝꯕ ꯐꯪꯍꯟꯕꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯄꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯅꯁꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯐꯩꯅ꯭ꯌꯥꯝ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯥꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ." "ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤ꯫ ꯍꯟꯗꯛ ꯌꯥꯝꯅ ꯀꯟꯕ ꯅꯣꯡ ꯆꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯒꯗꯧꯔꯤ꯫
ꯑꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯁꯤꯒꯗꯧꯔꯦ꯫ ꯑꯀꯟꯕ ꯅꯣꯡ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯨꯅ ꯊꯋꯥꯏ ꯍꯤꯡꯒꯅꯤ? ꯏꯅꯤꯡꯊꯧ, ꯌꯥꯝꯅ ꯆꯥꯎꯕ ꯍꯤ ꯑꯃꯕꯨ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯎ ꯑꯀꯟꯕ ꯑꯃꯅ ꯁꯦꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏꯗꯕ ꯍꯤ ꯑꯃꯕꯨ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯁꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯆꯍꯤ 2 ꯆꯪꯅ ꯍꯣꯠꯅꯒꯗꯕ ꯍꯤ ꯑꯆꯧꯕ ꯑꯗꯣ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯤ ꯑꯗꯣ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯂꯤꯟꯁꯤꯡ ꯑꯗꯣ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯁꯤꯁꯨ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒ ꯂꯤꯟ ꯉꯥꯛꯇ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯍꯧꯒꯗꯕꯅꯤ"꯫ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯤꯟ ꯅꯤꯡꯊꯧ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯄꯥꯏꯈꯣꯝꯕꯗ ꯆꯪꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯁꯣꯔꯅ ꯃꯥꯕꯨ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯃꯗꯤ ꯂꯤꯟ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯍꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯤ ꯃꯌꯥꯝꯅ ꯂꯣꯟꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯔꯕ ꯃꯇꯨꯡꯗ ꯍꯤꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯂꯣꯟꯕꯒ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯑꯔꯣꯠꯄ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯣ ꯂꯣꯏꯔꯦ꯫ ꯂꯤꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯔꯅꯤ"꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯃꯈꯣꯏ ꯈꯨꯜꯒꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯎꯃꯪꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯕ ꯂꯝ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯤꯟꯁꯤꯡ ꯑꯗꯣ ꯆꯥꯗ ꯊꯛꯇꯕꯅ ꯂꯣꯏꯅ ꯀꯪꯉꯒ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯑꯋꯥꯕ ꯑꯗꯨ ꯀꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫